Facebook sida music se nahan kuki ama maitai na phai na viral ma chala matungda hojik kuki nupa tu mayum gi mida sinakre na admaina social media da viral ma chala oi ngasi afaba lak asu oisanu tawbutabu asu mamang da hoi moina tawre da koi tawni haibadi leite mamang da maitai gi lan tawraga kapnaraga sibasidi khara kakki bani aduga ayambana pharaga hati ngakne ko adugu hoi hojik maitai na minusi ulaga hojik phari ba mi du thadokre pare adu yamna afaba khongthang amani na ai haijage tawbutabu mit che no shalakanda kuki singna akoi gi mi pharaga di smai thadorkadra haiba question ama hoi nupi oiraga di thadorkadra akoi maitai sing oiraga so aduga nupa pharaga di thadorkadra haiba ma question ama cho obamadi hangningai amadi oigi adubu haiba khangbadi ngamdri adu tungda karigumba kuki singna akoi gi maitai maraktage ama pharen laurasi adu matamduda maitai na di pis se hana di hona dum pis tausi adu tausi ada tausi wai sana che pochena ayambana di dum hawlai tawbatabu organization natraga lebaki da mukta thulakhiba mathawai kuba hapaga thulakhiba makoi gi thamoi dadi dungdum ma suraga yot chawam taraga keji tranga na thomga chapmana brana am khalle hoi amuk phadoksi yengasi aduga karigumba har akko taraga di kuki puna makse tumna hatpa yarabra question je hangbe yareba maramdi huji maitai nati thadu ieba haiba mi du mi cham natreba haiba mi cham natte khunga iba natraga makoi gi post nga iba mi ne na mo clear oina hairiba adum da phari neba hujik se lan loiba natri em loiba natri ba matam khara hazala thamaga natraga adu tawdana leyambro gasu adu duna haibadi akoi gi mi do smai pharaga noi karigumba haibadi kaini free na thadok pai mutta ma je ta hatuk se haibadi natte ma bo heta solution je haibadi natte ba matam khara hazala thamaga police tani khangde amadi khangde sinaraga matam khara thambiram magadi hena phagadra haibase ai oiba wakhal smai phaujai ba maram di kaino da maduna maram moiraga muina ukhan phara adi phaba maitai sing des maina tawrei ne aduna akoi gi anoba changpa terrorist sing adai di popit manipur thubani changpa sing se akoi maitai myam tawraga yellow mi myam tawraga anoba changpa sing je tan thu se na ko ki sing lepak po daga di best ai khan bi ai ba yamna pabane khan bi ai ba aduna tabida es moi di thadore pare akoi di tawum thopum tawni na salaga di akoi kari phirip loga dagi haba question dunia ba yam phai adugi minusi utpadi yam thina best ni hai jini yam thina best ni tabu tungda akoi maitai ma pharaga di makoi na madugi nusibado ulak jaga di akoi kari tawdagi haba question dunia ba ai gi message tu na mu hairaga di phazala thamaga ma hatse potse hamna tab phazala thamaga reason tan jamna te wari ni kari gumba noina akoi mi mang ne kala je thadro jaga di akoi adu tawani yana moida ama tawbe abagi cs amale mado madu ma lan thokre masina ai gi ideology ai wakhallo ni ko adu thadoi bedu su apabani adu moida noi mi je hingi akoi kutta leiri tawtabu nakoi gi mi sing do tawbe aba mi amam leire meba adu tawgidre pare thadokre adu tungda kuki singna kai orekadagi makoina adugi minusi do ulaga maitai singna akoi gi mi smai sire na panariba mi do maitai singna thadok pire aduna maitai se adu mataki thamoi sengi ko aduna koina tawre se lali ko na khan bache moina wakan do phadurak pa makoi asobi khang poregadi best of the best tare aduna tagoregadi kari haidoino ai khangre but sauni madi leite munna khandaraga da mi do phazala thamaga lanje use to ba lans de use to ba myam ma le ba haibia da ba myam le ko haibidi akoi gi mi mo hina pharu haningai le tri ba phara kan da sinaba ya ba gi policy haigadra adui kino du leyam me ba adui poto koina kakta kre ba oi yes adui minusi upabadi ayaningi hadu pasu lampai amrom da adu duna intapala aga uki singla kan tar poi sanu hada zilma min sespiri maitai na hina phaba mara leitaba biama musu thadokre kulaya kona na phaba adu tawbaduna makoi gi keno di hongraga su ama macha angraga su adu bu smaina narangi moina dum statement du da budi phajana dum yaurabani haidi banu pato khungakpa adai gi keno tawbani na haidi neba adu du thadokre haire pare adu poto ai gi di ai yawbu sunat ko lan du da yawbu ngamjadabani na madu aina objection to bai mathau su ta de ai gi right su leite isin lau singna phain khan bodi tawjari ni adu da ai gi solution do sum pizabani maram di kai gi no habada akoi gi isin lau sing awa na tari ba ama leiri tari bo se tung da su taru hai ningai leite tarakada badu da gi safe me hona ba ma phajalaga machin jak to akoina thakpi ai loire thakpi ya ba khara thaga adu da yengna ba singtuna yan tarakada na hauda adum to salaga di akoina du gi poto to biya ba ma leiram mi haijabani ai gi se te kemna chade ko
ado aina khangbaday hena athapa myam ma khalaga tawbor magadi am best ni adu mathaga chiningai ni aduga amana mayam baduna sire na khaliba manau nu pa hingna la abnina mayam baso live thadro pa yengsi mayam baduna post ma thagala pa yengasi kayam apoi seng manu haiba ja dus uba phangada na khalle myam gi mosu dum phongdok pyo ai gi motadi masilai adum मैम कमेंट थेंगरगदि दुम कमेंट दु दुम हाइबिरमो थादो इदु यानिंगी और यानिंग दे यानिंग बदा मरम दु करिनो यानिंग दबना मरम करिनो हाबिसु दुम कमेंट दुम पिबियोबा आई गोइना देन हाइजे अफबा खुं फमगी दमक्ता तुंगदा लांज मोइना तौरा रोय हाइबगी मकोइना सिलेंडर अदु अदा अकोइना तौरिजो स्माइ सोइ रेको मैते मबुचन सेंगे स्माइना थादो पिरे अकोइना सिरेन खलिबा इनाउ इचा से स्माइना मोइना हिंगा थादोरे चाका पिजरा थादो की बकु मैम मन थेंगनेको अदुना सिजिना अफबा खुदम अम ओइरागा असोइंगाम तुंगदा मैते अमता सीदबसु ओइजसनु मैते अमता असो अपन यावदबा मैते माइ पाकपासु ओइजसनु हाइबा मेसेज नंग पिजरागे अतै दै ai ओइबा वखलोन दि लेजते उसी कसai हाइबा सिंगदो मदु मंगाइ nupi phangkiba thadokki asonba nupi da put thade laba phangbadi lemna thade adubu akoigi tasing haigadi nupa yamama hingna phaba ngaktaneba koiba chakpada lamakna badagi pharaga hatpa adu tama ayam ngaktaneba dumaina koi sigi basingse adubu ai sida ai puchen pithabadi tawroi pare phagi badu thado e adu bes ai nai afaba lambi mo oiraksanu haibasima sikatane ai lai pas oi tanga bakem tawr yang asi मैम तुंगदा कुकिसिंग ना वखन तारकतना अकोई असोइबसे याजरे को न खलक प्रजी yang asi ayo account je kar khadinu ai sanabang jo ra no yu dana me chelo hu gal ne ore sanabang je naran senagi karamba group na oidoino thadok libasingdo musada so mayam asuk tangkhaba naran senagi karamba group na oidoino thadok libasingdo mayam asuk tangkhaba kada dona thadok libayam hoi mangang chat hoi yen da udi oram de ado kaina su sida apaba negative apaba positive ta mo khara su khalaga yengasi akoina positive ta khalaga tawbu potuna negative ta la pra du yeng batare ai de dumaina khandue sauri sauni thamoi da di mai ta badi pawi maramdi amadu duna koi kari gu amri sina be abale ramba am duni da ina thamoi da ni bu heta ha to din ngai punte ba adu bu pen da ba akoi chin nau marang handani sai phagi bagi palan tawdana rambai ge anga ni pharaga makokta nohika pa matungda inogi gohada komda langtharaga jampat kan haina mu makokta amuk thonggi bado rangi numit nini suda ngai reba numit nini umisi ngai reba moina chahi ama phabagi myam pena da bagira thagana pa myam do kekel gi anga amasu tam thina manga ka aga hat ki bagi chahi phabagi rang han pa to da ngai reba yen da badi am leye ai isamak lam yaw daga su yen da badi am leye hoi ngara asmoi thadok ki bangal thadok ki bado adu duna apaba khudam amo eraga positive la aga kuki sing ariba sing na anoba sing se misang chang da bida apaba khudam ma ohelaga ariba sing se makoina ju tan ko oira sanu ha ba se message pi bana kana play di hayo ni ram dinu mai ka karadi ninjang laga kusi raksi hat ki ba pagi mi hat ki ba sing to ninjang kan da ko moi tab jam phau miam phau ngani khalle ai du phau ai chui tab ai no phau ra sinati na ko miam de ki du phau ai natra kuki ki kangbu sing tu na ai koi gi mi ama minung si ga loina na maitai na thador e haina khanbiragadi ai madu natabida lan he na kansiladi maduda pendabati soidana leiragani leidoine adune makoina gyan taraga maitai singna thadopire e yam nungai re khole aduna ahoina thangjali ba khongthang je soira ma le na moina positive ta khalaga lan je lo selakpa romda moina makoi ya soibu ya jaraga government da natraga makoi gi illegal changpa mayam do makoina su thingaga ngakminarasi akoi gi soibu ngapiu akoi do simaina akoi ga kunna linking bina bagi ayab bibiu na fajana haibura gadi kari gi government su taro kari gi meeting su taro adubu
adubu hairibasida mayam ma question lay ko dot adumadi ai hairoge das ai kino nate yam phawdana ko to bami sunte sum live mayam na sunu shidana kaya ini ai ngonda support tawdana waina wangang ko ero chumi ko le atu hoi chumi ne na haibira podo maduna ai ngonda sunu ai ba apa baharakan adu aina asoi bele ga so tum tapiu aina asoi bele ga so chumi ta haibi ganu aina asoi bele ga so e inau nang haide do yam nang haide la simari to honingi simadi soi brana khali na dum suggestion pibiro madugi suggestion do ai dum jage ai di youtuber na traga wangang loi sunati amaso em na chade just course macha ama sum loi ra leibane ai kem nate ado ina lamag lawba ngam traga su na haidana aina ngam chang dai su ko tawjabane si muslim kang oi marang nan gi sai pha ba gi myam thagandara ko do khang ni ningjange isa dai muslim loi मैम कई उसी क्या आई प्रैक्टिस तो गनो येंगे आई साना जा जिम फिटनेस तो गे वेट तान गनो येंगे अतै के हाइरो ने नत्रा मरु ओइना कुके ये हिंगना चट्टी खबा महासोय अदुना महाकनसु अफबा मेसेज अमा मकोय कुकीदा हाइबिरगदी पगनी माना फजना वारी साबित्रा गदी कानरोय हाइना खल्ली जतिन सिनम चुम्मे अदुने असai हाइजबदो करिगुम्बा थादोक्रिबा मीतुना मथमोय सिंगागा सुमाइना मैते सिंगा सि तौबिरे ए नत्रगा मयाम बदुनसु आइना सिमाइना सिरेना लो मयाम बदुन हाइ तो कुकी मरोन हाइ दai सिंगा दum rang ai life nan jo ai life dum haijari jo मयाम बन हाइ दो मागी मनाउ पासे निशा चाबना ते बट कुकी मयामना मा निशा चाबगी निशा लेबा चटपा ड्रग लै चटपदा ड्रग ngawring aida माजे फा बनी ना दुमाइना ब्लेम तौबिरगा कुकी मयाम दुमाइ हाइबिरिनेबा हाबिरगा मयाम बदुन हाइजिना आइगी नौ पादु यु थक्तबा इसा अंत चादबा मीनी अदुबु यु थक्पा को पंगाव मी ओरगसु नकोय दम हाइ कैगिनो ना मोय खना किबा लै अदुना मयाम बदुना नथमोय सेंगना aina maitai sing da khalamiba hatok pikher siramani na khaliba inau jes mana tadok piri ena manasu live ma thadro pado ngai ra sia maina ai bana kana kairu pali natra mai yengsi apaba positive la ko esanu adu tuna ing tappa oyaga awaba myam ko ko esanu aba haijari ai la chulo shalage ai ngasai gi aramba gi angang ani hat khiba nakoi khwati na hapro mina video uram nina sangtek sang na ulele aduga kekel gi angang nupa macha ma lai tami ban nupa macha am du su mga ka hat ki kwati na hat ki ba smith sina dum ulai re video sing do video u na sing dum utra ga su pa adai di no hong na mi traum to hat ki ba thau ba sing smith se sak ek sang no ure video sing do kino sai pare lo sala